ꯑꯍꯥꯟꯕ ꯃꯇꯝ ꯁꯨꯃꯥꯡꯅ ꯀꯣꯛꯅ ꯈꯟꯖꯔꯤ ꯃꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯔꯕ ꯏꯔꯣꯝꯕꯒ ꯉꯥ ꯇꯥꯎꯕ ꯄꯤꯕꯤꯔꯣ ꯍꯥꯏꯕꯗꯣ ꯏꯔꯣꯝꯕꯒ ꯉꯥ ꯇꯥꯎꯕ ꯄꯤꯖꯔꯛꯑꯦ ꯉꯥꯁꯤ ꯐꯖꯅ ꯆꯥꯔꯒꯦꯅ ꯐꯖꯅ ꯇꯥꯎꯔꯒ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯇꯧꯔꯦ ꯑꯗꯨꯒ ꯏꯔꯣꯝꯕꯗꯨꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗ ꯀꯣꯟꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯁꯤꯒꯨꯝꯕ ꯁꯥꯏꯖꯁꯦ ꯇꯦꯡꯈꯠꯂꯛꯀꯦ 시즌 바이스 양 가는 거지 아니고 끝나지 러프 이런만해 동거 이거 하이트 떨어져가네 아이고 cũng sao là biết rồi dân thì mình nữa không đi bây giờ không phải là 보이지 않는 거죠? Ôi, hào này
좀 이렇게 큰 남녀 아주 ma'am, jadi saya bilangnya video saya sudah tahu ya, matanya video bye bye.